रिम्स की हानगी डायरेक्टर ओइरंबा शेखरजीत यावना मियोय मंगा की मथक्ता सीबीआई ना थांगतखिबा चार्जशीट के हियरिंग लाखलिबा मेगी तांग 19 दा चथरगनी येलहोमी कंजनबा पास तौखिबा बिल अहुमबु एक्ट ओलहनबा स्टेट गवर्नमेंट ना सेंटर दा तक्सिनबा ngamde हाइना जेसी ILPS ना मराल सिरकली ओजासिंगना मथौ मसक खंगना ताकपी तंबीरबदी लमदम मसिदा अफबा एजुकेशन सिस्टम लैहनबा ngamगनी हाइना एजुकेशन मिनिस्टर रतन कुमार ना फोंदोखरे मोइरांगी सब डिविजनल ऑफिस ता नेशनल फूड सिक्योरिटी एक्ट की कार्ड येंथोकपदा इरांग थोखरे अमसुंग केक्रुपाता लैरिबा द ग्रेट जून अपराइजिंग मेमोरियल कॉम्प्लेक्स की फिबम हंगोइनिंगाई ओइबा मओंगदा लैरे मयाम खुरमजरे दम नेंगबिरिबसी इंपैक्ट न्यूज नी आई पिंकी ओक्रम ना होजे पुंजा सिफावबगी मरुइबा पाउसिंग मियाम द पिजरी सीबीआई ने रिम्स की हानगी डायरेक्टर ओइरंबा डॉक्टर सिनाम शेखरजीत यावना तोंगान तोंगानबा मियोय मंगागी मथक्ता थांगलखिबा चार्जशीट की हियरिंग लाखलिबा मेगी तांग 19 दा तौरगनी सेंजा थुमजा अमदी तोंगान तोंगानबा केस सिंगदा सीबीआई ने डॉक्टर सिनाम शेखरजीत डॉक्टर राजीव रत्ना सिंह इलांगबम देवेंद्र डॉक्टर हाउरोंगबम शांति सिंह अमदी सुभेंदु मुखर्जी की मथक्ता चार्जशीट अमा हौखिबे अप्रैल की तांग अमदा स्पेशल जज इम्फाल वेस्ट की कोर्टा स्पेशल ट्रायल प्रोटेक्शन ऑफ करप्शन की केस नंबर 11 ऑफ 2016 असी थांगलखिबनी लोइनना स्पेशल जज इम्फाल वेस्ट माइबम मनोज कुमार ना अक्यूज मंगाबु ngasi कोर्ट ता लाकनब खंगनखिबनी चैराब कोर्ट कॉम्प्लेक्स लेबा स्पेशल जज इम्फाल वेस्ट की कोर्ट ता अक्यूज मंगामक ngasi लाखिबगा लोइनना सीआरपीसी सेक्शन 207 की मखादा मखोइदा सिरकलिबा मराल सिंह हाक्तोकजनबा मागी काउंसिल सिंह खंजखी अमसुंग सीबीआई ना थांगलखलिबा चार्जशीट अदुगी रेलेवेंट डॉक्यूमेंट सिंह अक्यूज सिंह दा पीखी अदुबु अक्यूज सुबेंदु मुखर्जी दी महाकी काउंसिल पुथोकनबा मतम खरा पीबीनबा कोर्ट ता हाइजखी निंगसिंग बयाबदी रिम्स की डेंटल चेयर अमदी रेडियोथेरापी दा सिजिनगदबा कोबाल्ट मशीन लेबगी अमदी तोंगान तोंगान बा केस सिंह दा सीबीआई ना हौखिबा चही इंग्लिशिंग अनिगा सुपना 13 की मेगी तांग 19 दा एफआईआर अमा रजिस्टर तौदुना हानगी रिम्स की डायरेक्टर ओइरंबा डॉक्टर सिनाम शेखरजीत सिंह अमदी महाकी ममांगदा डायरेक्टर ओइरंबा डॉक्टर एल फिल्मेट की मखादा थिजिनबा हौखिबनी लोइनना इंग्लिशिंग अनिगा सुपना 13 सेप्टेम्बर 12 डॉक्टर सिनाम शेखरजीत सिंह की क्वार्टर लांगोल यूम रिम्स की डेंटल कॉलेज की अखनबा ऑफिशियल सिंह डॉक्टर सिनाम शेखरजीत सिंह की मरी मतागी यूम सिंह यावना पुन्ना मफम मापन सीबीआई ना पुंग 10 हेना थिजन हुमजिनबगी थबक चथखिबनी थासी की तांग 18 मयांग इम्फाल अमदी मयांग इम्फाल कोंचाकता थोखिबा इरांगना सोखलबा लमदमदु की मियामदा ऑल मणिपुर मुस्लिम यूनाइटेड क्लब कोऑर्डिनेटिंग कमिटी ऑल मणिपुर मुस्लिम स्टूडेंट ऑर्गेनाइजेशन अमदी मुस्लिम काउंसिल ऑफ मणिपुर न पुन्ना खुसमनदुना चेंगबेक यांखई मतेंग पांखरे हाइना मुस्लिम काउंसिल मणिपुर की जनरल सेक्रेटरी न थादोरकपा चेरोल अमना खंगलकली इनर लाइन परमिट सिस्टम चन्ना हनवकी मतंगदा इम्फाल ईस्ट डिस्ट्रिक्ट लैरिबा क्लब ऑर्गेनाइजेशन मैरापाइबी लूप अमदी महाइरोई लूप सिंगी लुचिंगबा सिंगा जेसी ILPS की मिहुत सिंगा उनदुना हिरमसी की मतंगदा खन्ना नैनबगी थौरम अमा पांगथोखरे जेसी ILPS न सिंदुना ngasi खुराई लमलोंग द लैबा संगीत कला संगम हॉल द पांगथोकिबा खन्ना नैनबगी थौरम अदुदा कमिटी असि कन्वेनर खोमराम रतन नहाई लमदम असि येलौमी सिंग असि मुदखिबा याना लैरे मतम चाना कलहौद्रबदी त्रिपुरादगी त्रिपुरी मुदखिबगुम लमदम असि येलौमी सिंगसु मुदख्रगनी हाइखी महाकना मखा तारदुना हाई हौखिबा चही इंग्लिशिंग अनिगे सुपना 15 की अगस्त थादा मणिपुर गवर्नमेंट ना बिल अहुम पास तौख्रबसु ngasi फाउबा एक्ट ओंदना लैरी लमदम असिगी MLA मिनिस्टर सिंगनसु बिल असिगी मतंगदा सेंटर द चत्तुना वाकत पंगमदे मसिना ताकपदी मिहुत सिंग असि मरैबाक नुंगसिबा मिहुत यावदे हाइबनी हाइना महाकना मराल सिखी लोइनना लमदम असिगी मिनिस्टर अमदी MP सिंगना बिल असिबु एक्ट ता ओंथोकनबा प्रेसिडेंट ता तक्सिनबा ngamloidaba ओइरबदी लेबाक मयामदा खंगनबिरो हाइना पेंदबा फोंदोरखी इदागो मैंने यारोए इदागो मैंने गांव कने कीरगदी शेंगना हाइबिरो इदागो मैंने अखोना पामा बिलजे एसेंपल तो मानदे अदे आईपी चैनल बो याक तो मानदे गांग ते हागन मोइना पजार शेंगना हाइबिरो केदो वी इदागो मैंने अखोई अदु यावदो मन कइनो अखोना इंडिया पुलिस है अखोई मुके पुन मन दियो इंडिया पुलिस है अखोई मांग पुन मदे
इंडिया के दुम अतोप स्टेट इंडियन कंस्टिट्यूशन इंडिया की लोन मोइंगा सेली मणिपुर की लेजरम ILP 1950 18 मुथटपा हिंगल यादव ईस्टर्न बेंगल फ्रंटियर एसेंबली वाले बने लोबू चनबू यादव हंदक की ILP बिल हम पास एसेंबली यादगी इंडिया पासी कहीं अखोई मुरबदुराब ओजासिंगना इसागी इथौ मसक खंगना माहिरोइसिंगबु ताकपी तंबीरबदी लमदम मसिदा अफब एजुकेशन सिस्टम लैबा ngamgani haina handakta Manipur government ki education amasung transport ke minister oina fam pukraba Dr. Khumuzam Ratan Kumar na phongdokre Sarva Shiksha Abhiyan amadi Journal Education Office Wangoi anina sinduna hana works minister ki fam puramba Dr. Khumuzam Ratan Kumar bu okpagi thoromda wafam asi mahakna phongdokhibani Journal Education Office Wangoi da ngasi pangtho Education Minister Ratan Kumar na haikibada Male masing asidi education gi lamda angak pa fangna chawkhatle adubu Manipur gi oinadi education gi lamda awat pa kaya lairi masi men khatna ba hotna bada government khakta na yaroi oza singna su awat pada awat pa khakta da focus tobagi mahutta mahiroi singbu sembagi wakhalon laibiu haiki education da school gi education se masi quite maru ba masi kan woman sector mani masi ne lo ne start to ko din foundation se government school ga private school ke ye no matam da masi koi government school ki performance se masi karai de le ye se masi aso ba masi koi challenge zaman osa sina yamna dedicated ko ba yamna madu ki kathuk pa ma loina na good sincerity to matam da there are so many successful schools Thauram asida saru yakiba Langthabal Assembly constituency ki MLA Karam Shyam na haikibada Manipur da leiriba government school singda mama mapa singna macha singbu mahai tamhaningde masi kari dagino haibagi khanaba matam oire mahairoi singbu mahai tambina ba government na oja singbu tolop chauna piraga thamlibani maramaduna government ki oja singna isagi ithodang masakhangna mahairoi singbu mahai tambiduna lamdam asibu afaba khunai ama oihannaba hotnaminasi haiki The government school that is the PSU Fazana Pangi, the Yamna qualified boy who was also Yamamani. The government school that the Amama Pana, the Sata Sinji, coming the way Wakala on a policy. Masikari in Wibasi, the same Masi, Kandabimatan, Sapsana, Uedi, and in the country. The Samasiki Karimba, the Kara Taudrava, Samasiki, Wakalon, Kandravadi, the Larry Havi 1 to 2 late. National Food Security Act Chatnanaba Card Yenthokpagi Wahauda ngasi Moirangi College Lambida Leiba Subdivisional Office ta miyamgi irang hokre irang aduda SDO office ki chokri khara akaya toinangkre irang adubu laksinanaba police na tear gas cell ka pada miyoi tara hena asoka panangkre Moirang Municipal Council ki chairperson Mariambam Romila na phongdorakpagi matung inna Thokriba thaudok adu BJP ki councillor singda mangjaunana pau piramdana MLA ki worker singna ngasi card yenthokna ba honarakpadagi thokiba thaudokni food security ki card yenthokpa matamda miyam gi mafam chaba ama yenglaga local MLA yauna card yenthokpina ba SDO da haijaduna laki adum oinamak ngasi SDO office tagi miyoi kharana namduna card pukhraga Moirang bazar manakta yenthokna ba honarakpa thong adu thingna ba taksin khiba khongjinni Ngasi thokiba irang aduga mari lenana Moirang Kaithel da pung ahumgi matungda Kaithel kaiki tear gas cell na pan badagi soklabasing Moirang Community Health Center amadi Imphal gi Rims Hospital da pukhatuna laikanaki khoi BJP ki councillor taruk makta karigumba makhal amatagi information piraktana magi worker singna khoi gi ward sida pau chalhanba ngarang se asida khoina SDO side ta masi tawba yaroi khoi da information ama pifam thoi local MLA yawganu haibadi khoi hai roi ma boi khoina special guest ama oina invite tawjage honor tawjage ma su yawbiyo aduga khoi da information ama pifam thoi aduga mayam punamaki khwaidagi kamal loiba jaga ama khakta yen gadamni haidana haijabani SDO da khoina ngarang dai thingjabani Bharatiya Janata Party Manipur Pradesh ki President T.S. Chaubana Moirang da Food Security Card yenthokpagi wahauda Moirang Municipal Council gi Councillor Nipan yauna Chairperson amabu tamthina fukiba Police singi mathakta High Court ta hayeng case tauragani haina phongdorakli
थौदोक अदुदा सोक्तुना रिम्सता लायंगबा पुखलखिबा सोकपसिंग अदु येंगसिनबा लाखिबा टीएच चावबना वाफम असि पाउमीसिंगदा फोंदोरखिबनी चावबना मखा तारदुना फूड सिक्योरिटी कार्ड येंथोकपदा इरांग थोई हाइदुना पुलिससिंगना नुपी काउंसिलर सिंगबु का अमदा सोलोनसिलगा तमथीना फूबा हाइबसि यामना तुकुच्चबा थओंगनी फूड सिक्योरिटी एक्ट की मतुंग इन्ना लोकल अथॉरिटी सिंगना येनगदबा एमएलए ओइदबा अमना याउसिनबा मसागी युम मनाक्ता येनगनी हाइना तौबदगी इरांग असि थोकपनि हाइकी असिगुंबा मी सोकनबगी इरांग थोकहल्लिबा सिंगबु बीजेपी ना लेमना खक थारोय हाइना चावबना मखा ताकी टीआईएस चावबना लुचिंगबा बीजेपी की मिहुत सिंग अदुना रिम्सता पुखलखिबा मियोय सिंग अदुबु येंगसिनखी असोकप सिंग अदुदा चावबना वारी वताई साखी लोइनना तौफम थोकपा थबक सिंग तौगनी हाइना असोकप सिंग अदुगी पुकनिंग फातखी पुलिस अदुक यामबु काउंसिल तरुक्तुना कैदौदोरी निथीना थेमलगा तानबसु याबने काउंसिलर सिंगदुना मेंबर सिंगदुना तौगदबा थबक्तो एमएलए सिंगसिना पामबदि मखोजु एमएलए तो काउंसिल लेपोदना काउंसिल लेपगा कार्ड का येनबा केरोसिन येनबा चिंग येनबदला याव यारे मखोय फूड सिक्योरिटी एक्ट किसु पास तौरगा चनबा ngamde मीगे अतै स्टेटदी चाही अनि हेना फंखरबनी केजीदा लुपा 3 हौजिक बाजार केजीदा लुपा 9 यौरे लुपा 3 दा लौरुबा चेंगदो मखोयना हुरानखरे योंथोखरे प्रजादा यौद्रे लेम थारोय मसी All Manipur Written Test Successful Candidate of Police Constable Male 2013 की कैंडिडेट सिंगना लिलोंगदा लंबी थिंगबदगी मियामगी चतोक जसिंदा ngahak अपनबा थोखरे कैंडिडेट सिंग अदुना मणिपुर पुलिस न लौखिबा कांस्टेबल लौबगी रिजल्ट अदु हाइदु हाइदुना ngasi अयुक अंगनबदगी हौना लिलोंगी कलाई खोंगी लंबी थिंगबगी खोंजंग अदु चंगसिनखिबनी बन अदुना अचत अवोंग सिंगदा चावना अकाइबा पिरकपदगी लिलोंग पुलिस स्टेशन की टीम अमना बन तौरिबा सिंग अदुबु तनखाई की हाइरी बन सौगतपा सिंग अदुगी मरक्तगी मियोय अनि लिलोंग पुलिस न ngahak फाजिलुरबा मतुंग अमुक थादोरखी इंग्लिश सिंग अनिगा सुपना 13 की रिक्रूटमेंट अदुगी रिटर्न टेस्ट दा माई पाकलबा कैंडिडेट सिंगना इम्फाल ईस्ट डिस्ट्रिक्ट की मनुंग चनबा जिरी अमसुंग सेनापति डिस्ट्रिक्ट की मनुंग चनबा मोटपुंग दसु लंबी थिंगबगी खोंजंग चथकी हाइरी Nakalamaromda All Manipur Written Test Successful Candidate of Police Constable Male English Singaniga Supna Tara Humdoina Ngasi Ahing Nongyaidagi Manipur gi National Highway Singda Kaukiba Total Ban Adu Lakliba Tangkun ga Manga Fauba Handokre Manipur gi Chief Minister ga Unaraba Matungda Warip Asi Laurakibani Haina All Manipur Written Test Successful Candidate of Police Constable Male English Singaniga Supna Tara Humdoina Thadorakpa Cherol Amana Khangalakli Chief Minister na Hiramasi gi Matangda Khananaba Matam Khara Pibinaba Hairakhibaga Loinana April gi Tangkun ga Mangada Constable Candidate Singi Mihut Singa Unanaba su Khangalakpadagi National Highway Singda Kaukiba Total Ban Adu Handokpani Haina Cherol Aduna Makatari India Myanmar border gi T Minau village amadi Howland 5 village ki marakta ngarang IED manga thangna thangnana pokhai khibagi mayokta Hill Tribal Council Maitai Council More Manipur Muslim Council More amadi Tamil Sangam More na kaukhiba pung tarani thoi gi More banna ngasi border town asigi mahusa gi punsida chauna akaiba pikre ban manungda lanai gari khara chatpa natana passenger amadi pochai puba gari sing chena khide dukan sing thong lona ki Kaithel Kana Khide Adumakpu Banasina Maram Oiraga Lamdamadu the Leba School College Singdadi Akaibo Khide Mausago Mahiroi Singna School College Kanaki Nilakuthida Leba 33 by 11 kV deki supply toba MSPDCL gi 33 kV nonglei nungsitna maram oiraga yakhidre Loinana Khurai Chingambam Laikai gi Yaikhom Lairak Awang Potsambam Khoiru Laikai CMC Hospital Sagolmang Khomido Karong Sinam Isika Haurauru Lamlai Bazar Amadi Napet Amadi Saungbongi Mafam Singda Laiba Transformer Singsu Nonglei Nungsitna Chakre Transformer Sing asi sembada matam kharagi oina mai fangkhiroi haina Manipur State Power Distribution Company Limited na thadorokpa cherol amada khangalakli Nakalamaromda street light thanabagi damak transformer khinbagi thabak na maram oiraga hayeng ayuk pung 10 dagi nungthil pung 3 fauba kakwa feeder amadi Kanchipur feeder na konba mafam singda mai mutkani hainasu MSPDCL na khangalakli
Indian Council for Cultural Relation ICCR, Ministry of External Affairs, Government of India ki Director General su oiriba Ambassador G Raja Sekhar na ngasi Chief Minister Ibobi gi office ta laktuna unakre hairi. Truck driver Chingnau Sangbu sel kharagidamak usin oina hatokiba thong asi miyoibagi lichat nate haina aina thinkraba Maoist Communist Party Manipur gi Publicity and Propaganda Secretary Comrade Nonglen Maitaina thadorokpa cherol amada hairi Lairaba sinmi amabu tamthina hatkiba thong asi Maoist Communist Party Manipur na akanba moongda yaningdaba phongdorkli amadi leikhidabagi imung manungki awabada lup asina thamoi sengna saruk yari Laibak thiba thogdok asiga mari leinana tangkhul furup ki miyamna changsilakpa ihau khudingmakta lup asina mapung fana saruk yagani thawong asi Manipur gi miyam hupna yaningdaba phongdok piu miyat asida chenariba sing Manipur miyamna chapchaba para ama tambigadabani lup asigi maikaidagi Manipur gi furup khudingmakki luchingba sing maru oina mihat pasing asibu chairak phanghananaba honabada kuki miyamna mangjil thana chongthok piu amadi maral leiba sing maral gi matung inna Chairak Fanganaba Honabada Thamoi Sengna Thaudang Laubiyo Hairi. CPI Langthaba Local Council na Langthaba Assembly Constituency asi Mapi Mapa Laitaba Assembly Constituency Amaga Pangkhak Oire Haina Numit Kharanigi Mamangda Media ki Thongda Haikibadu Yamna Laibak Thibani Haina Lok Jana Shakti Party Langthabal Kendra Committee na Sengdorakli Ngasi Lulong Chajing Mairen Khong Community Hall da Paumi Singha Unaba Amada Party asigi President Laisram Biren Yaimana Assembly Constituency asi Matam Sangna Opposition Party dagi Mihut Thagat Khiba Maramna Assembly Constituency asi ngasi fauba Sothaduna Lairi Haibadi Yai Adubu Hantak Nauna LJP dagi Assembly Constituency asigi Mihut Oiriba MLA Karam Shamna Assembly Constituency asigi Thabak Amata Taudre Hairakpa asi Saubagi Mahutta MLA na Kari Karamba Kaya Yamna Kanagidamak Thabak Taukrabagi Haiba Fongdoknabagi Tanja Ama Pibirakpa asigidamak Thagatli Ke Shamna MLA Oirakpadagi ngasi faubada Assembly Constituency asida tawkhiba thabak thoram amadi tola taraba imung manunggi mioi kyagidamak tawkhiba thabak sing CPI gi mioi singna yengningba matamda yengbiba yagani masidagi hendoktuna Makhatana Assembly Constituency asigi maru oiba lambi kaya atenba matamda semba hauraklagani haiki CPI gi kangbusina khangbidabse moigi bari sambandi yimlon kairo na su chengcha adum charangani thama mistawi haiba lairagadi sumba thagi pot yende na phongdok bugi lagadi akoi hena kano to godamne adum badu phongdok phom laidabni na moina adum badu di neglect dawi aduga yamna sumba afaba kano singsi saisi udana hoi yam kuina sothadan laaba kendrani na amukta English na tawba haibadudi madu samugi mapot iroida thonba haibadu dagani Khongjom namitna lakpada aina thinkraba coordination committee korkom na miyamda pausel pirakli Maithigani khangna malemda lamba leitraba British ke mayokta akanba lantheng chathaduna maraiba kidama Khongjom lanfamda thawai kathokiba thauba singna ngasigi mirolda kari pausel piri haibasi ngasigi iraicha miyamna nainabiyu haina korkomna pauselakli Khongjom lanfangi puwari asina Manipuri furup asi mikhapona hingba pamdaba furup amani haibasi malemgi miyamda mayek sengna takrabani Puwari na piriba asigumba para asi ngasigi ningtam ihau asigidi hainingai leitraba kanaba parani Khongjom numit April ki tang kun gohumdo yasida India lenga ki President Pranab Mukherjee na Khongjom da senggot sagat pa fawba loidriba monument amasung tourist center sangaduna miyamda khusinagani haina Lakliba sina Manipur gi ningtamba ngakpagi lanfamda thawai katkraba ipai pusing adubu India gi ningtam lanmi oina uhannaba honaribani India gi loilam lainga ki thausil asi laioi khraba ipa ipu adubu karemnaba amasung Manipur miyambu usut thawoidabani haina korkomna lawi hairi maramaduna president gi khongchat asi korkomna boycott tawgani amasung ireicha miyamna su loilam lainga makoki asigumba khongchat asi khangbiduna boycott tawbiyo hairi
ꯍꯧꯈꯤꯕ ꯇꯥꯡ 13ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯅꯨꯡꯉꯩ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯪꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯅꯨꯡꯉꯩ ꯃꯌꯥꯏ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯃꯤꯌꯥꯝꯒꯤ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈ꯭ꯔꯦ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯌꯥꯎꯅ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯗꯨꯅ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈꯤ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 3 ꯑꯗꯨ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯅꯨꯡꯗ ꯒꯚꯔꯟꯃꯦꯟꯠꯅ ꯊꯤꯗꯣꯛꯇꯨꯅ ꯄꯨꯊꯣꯛꯇ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜ ꯐꯨꯔꯨꯞ ꯑꯅꯤꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ 3 ꯑꯗꯨ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯤꯕꯤꯅꯕ ꯑꯃꯗꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯍꯟꯅꯕ ꯍꯥꯏꯅꯁꯨ ꯋꯥꯔꯦꯞ ꯂꯧꯈꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄꯒꯨꯝ ꯈꯣꯡꯖꯣꯝ ꯂꯥꯜ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 12ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯕ ꯃꯇꯝꯗ ꯂꯩꯁꯥꯡꯊꯦꯝꯗ ꯂꯩꯕ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯑꯣꯐꯤꯁ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ ꯀꯩꯁꯥꯝꯊꯣꯡ ꯀꯕꯨꯏ ꯈꯨꯜꯗꯒꯤꯅ ꯀꯩꯁꯥꯝꯄꯥꯠ ꯊꯣꯡ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯂꯩꯔꯥꯏꯗ ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯆꯟꯕꯒꯤ ꯊꯕꯛ ꯉꯁꯤ ꯑꯀꯣꯏꯕ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯁꯤꯡꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ngasi akoi balaikai ge mioi singna thabak asi yengsilubada Kaisamthong kabui khulga thangnabada sariba wall asigi pillar 15 romda khuji fadana millimeter 12 gi yot yungsinduna hidak haijinba thengnarakibani hiram asigi matangda youth club Kaisamthong gi general secretary Maisnam Korau hanbana fongdorakpada Kaisamthong assembly constituency gi MLA Laisom Ibom Chasu leiriba mafam asida asigumba thabak tawramba asi laibak thibani loinana thabak asi yanaba ama purakti fauba lekai gi akoibada leiriba miyamna thingzille haina mahakna fongdokhi Lekai mayamna sumaina troga akoida pause pibirakpa sumaina kenogi je bilambati ngata hairaga yotse yungjala leirena admai pau pibirakpadagi akoi mayamna amuk changjal lei yengkanda mayamna haido chum leirameba emile leiriba mfamneba sidabo sumai tawtaragadi kenogi atopa kitang haidaba mfamdadi kamai tawgada noje sidi akoi mayam praja mayamna khanaba matang yaurena akoina haijaningi ngasidagi akoina sigi nabul project ki thabak ase akoiga moina yanaba product wa akoi kenogi sida leiriba akoigi laikai taruk tare se punjalaga akoi thingjanjari matang swai se break ama lawjage manipur amadi malim gi tongan tongan pe pau singa lone nai khoi break te gyam thuna hanjarake impact news pu miyeng ta duna lebiu kuirabagi tungda punbase nongai sumi madi kari tore mage se double strength ning pamali mangonda piu double strength liver tonic Lipsap DS. Lipsap DS Double Strand Liver Tonic. mayamba mukana taram nokchiri bulletin asiki makhata ba pau miyam da pizari Manipur gi Puwari da kaungamdana lehauragadaba Imphal gi Kekrupata leiriba The Great June Uprising Day Complex ki hauzik oriba fibam asi changbada hangoiningai oire kana amatana mafam asibu yengsinbidaba maramna mafam asiga sagonariba athauba thaubisingi wari sing matam kharagi matungda haurakliba naharol singna kaukhigadra haibagi akiba leiri hiram asigi matangda Impact News ki reporter Khetri Mayum Premchan gi akhanaba report ama Manipuri namkhai Manipuri apunbagi saktam amadi hauji phongphong sariba Naga Peace Accord ki wafam sing lakpa matamda haukiba Englishing aniga amagi June gi tarik taraga nipana thokiba thodok adu Manipur gi miyamna kadonungda kaubi yaroi thodok adu da makoi taraga nipana Manipuri ngamkhai amadi Manipur gi apunbagi saktam ngak bidamak thawaina pontha pikhibani adubu miyamna athauba amadi athaubi mingthol pikhraba makoi tara nipana yata aduna leiriba mafam asidi hek yengbada yamna akitu jungba amadi thamo songai oiri aina hojik hojik leire mafam asi Manipur gi kachin kya laiba adugumlaba jungle amanate umang amanate adubo ngamphai kannabi hauda akhoi mangin thana thawaina pontha pikhraba makoi taraga nipana yata dona leiriba Kekru Park ki The Great June Uprising Day Complex hana khangnariba mafam asidani mafam asida hojik hojik ori fibam asi amutang miyam pumna yingminasi
Chahi khudingi Manipur ki civil society organization sing amadi Manipur miyamna June 19 bu Unity Day natraga The Great June Uprising Day haina palan tawduna lakli. Adubu June 19 gi thoram pangthokpa hek nongan badagi mafam asibu kanagumba amatana yengshinbidaba maramna mafam asi chahi chupa narak mongsongumna miyamna changmada hangoiba mafam ama oiduna adumak leiri. June 19 nagsilaklaba matam khaktada Manipur gi civil society organization sing amadi tongan balop singna mafam asibu shitpa shengbagi thabak thoram sing chennabi ama oina chahi kayagi mamangdagi tawduna lakli. Adubu mafam asibu lunana thamba haibasi June 19 gi numit khaktada thamlaga yaragadra haibasi achoba wahang amadi oihori. Hiram asigi matangda All Manipur United Club Organization gi President Dr. Y. Manik Kumanga unaduna wari sabada mahakna phongdorakpada Manipurda issue kaya ama laiba maramna issue sing adubu thengnanaba honabada mafam asida changna na yengshinba ngamdabani haina mahakna phongdorakhi. Yamna henna amuko UCM na maikei asida koi ngahak leitana yengshinbagi kaino tudi akoida hena leiti haitare leitabagi maramsu aikoi UCM amuko sidi heavy load ni do koi social gi issue mayam sida satpasna koi heavy load leibani na adom da spare talk ga madu koi ni yam kanna madom de interest hena load da haitare adom ngasi di masi koi khange realize tore haitare. The Great June Uprising Day Complex asi Kangla Fort Board ki makhada leijarabasu board asina mafam asibu hanna yengmidana leiriba asidasu amuko gi president na nungaitaba phongdorakhi. Loinana mapan lamsingdagi lakpa miyoisingi mamangda mafam asibu sak takpada ikaiba nangdanaba Kangla Fort Board nasu athuba matamda miyeng changhanningbagi apamba Dr. Y. Manik Kumanga phongdorakhi. Lepaki territory integrity da threaten torpada Thawai na pontapi kiba adu yan mamanya maba yan phajarba mapamni adu hoji pawda hoji leiriba phim asidi ekoi nungai ba phawde adu masi control toriba Kangla Fort na matamatam gi mathau taba matamda masi yengshin ba pami lerna khoi gi paliba sarkar sinasu mapam masi yamna neat and clean oina thamduna adu acharawo khoi gi tourist singi mapam ba obiya ba yamna Pajana koi develop the way about mapam mani. Asigumlaba Manipuri ngomkhai amadi apunbagi saktam kannabagi ihauga mari leinaba horogliba naharol sengi tamjaningai oiraba wari kaya sagonariba mafam masibu athuba matamda miyeng changmiduna luna nana thamhongdrabadi puwadigi lamaidagi maru oiba tangkak ama kakhibuga pangkak oihoragani. Matami khonglei matungina handak chahi gisu June 19 gi thoram pangthoklagani. Loina Manipur gi civil society organization kaya gi miyoi amadi Manipur gi miyamna mafam asibu sitpa sengba hawragani. Adubu June 19 gi thoram lakba khaktada mafam asibu sitpa sengba tawba aduga lemhori basai chupana mafam asibu umangum na thamba si Manipur gi miyamna kyam kuina yengnun lekhigani. Camera person bihojina mai bakmolo na pamjari ba ai Ketemim Premchan Impact News Imphal. State government sinduna ngasi all secretariat complex conference hall da tararak suba civil services day pangthokre. Chief Secretary Onavakishore Singh DJP LM Khaute Principal Chief Conservator Forest PN Prasad na chingba kayana thauramadu da saruyaki. Miyamna thabak tawbada yamna ningthina tawba Manipur ki government employees singbu sakhangbiba amadi mana pithokpagi scheme ama haudoknanabasu ngasi gi thauram aduda lauthokhi.
State asida passenger service tawriba singda one time tax thinanaba state government ki thawong adubu handok pinaba Joint Administrative Council All Manipur under 5 ton passenger service na appeal tawrakli. Ngasi Manipur Press Club ta paumi singa unabaki thawram amada Joint Administrative Council All Manipur under 5 ton passenger service ki convener L Sormarendro na hai makhoi ki senthok pikpa maramna government na makhoi da tax thinanaba khangaleba adu yaba ngamloi. Auto rickshaw, Magic, Winger, DI407, school van na chingba gari sing asi 5 ton passenger service vehicles ki manung chali. Mahak na hai, karigumba government na tax ki order asi handok taba taragadi makhal makha kaya gi khongjang changsil lagani. Manipura passenger service tawra commercial vehicle Manipur government ga chap chaba ama khang rifaw one time tax asi thibi ganu aduga Manipur government gi maikeda appeal amasu tawjari bana Manipur government na one time tax thiba yaro hena khongjang changchiliba society association singa yanaba laitringaida transport department gi enforcement singnasu tax ka mari lainaba gari singda excel amata lokhat biganu haina press media singi kuthangda amadi government gi mafamda aina norukseri Chandel district ki Churachandpur da UKLF ki secretary ki imung manung ki miyoy singbu khutlai paiba KNO KNLF ki miyoy singna tamthina furam bagi thawongbu UKNLF na condemn tawrakli hariba thodok asida asi matung amuk hanna thohandanaba UKLF na KNO KNLF amadi mari leinaba authority da appeal tawrakli Modi government ta achauba safu ama oina Uttarakhand High Court na Uttarakhand da leiramba President's Rule adu lauthokre aduga April ki tang 18 faubada majority utnaba khangan khiba Haris Rawat na luchingba state government adu amuk hingat hankre hawkriba March ki tang 18 ta center na article 356 season nakiba adugi mayokta Chief Justice KM Joseph na luchingba Uttarakhand High Court ki bench amana President's Rule thamkiba adu Supreme Court ki law gi wang madani haina lauthokibani Lakliba April ki tang 18 da pangthokadoriba khongjom numit ki thauramga mari leinana Manipur Legislative Assembly ki Speaker TH Lokeshwar na Manipur gi miyamda yaifa pausel pirapli Lamdam asida chawkhatpa nungai yaifaba purakna bagidamak lamdam asigi miyamna kathokpa kawroidabani hainasu fongdorakli Hauzik ngasi nongmagi sanabagi pauda Thau Sports Academy thangmai banna sinduna ngasidagi goalkeeping course ama pangthokpa haukhre Manipur da football gi akanba ihau ama lakpaga loinana tongan ba organization amadi club kayana sanaroi kayabu makhal makha kayagi coaching piduna lakli numitara mangani chathagadaba non residential coaching asida sanaroi nifuromna saru yari NISB license holder S Premkanta amadi Assam Rifle gi trainer ama oiriba S Gandhi anina matau karamna afaba goalkeeper ama oigani haibagi maramda sanaroi sing asibu takpi tambibagi thaudang lauri ngasidagi haukiba coaching asigi haudokbagi thauramatuda thangmaiban athletics union gi president Dr K Arun Kumar ga loinana union asigi vice president amadi general secretary anisu thauram aduda saru yakhi goalkeeping ji goalkeeper sine phajara kanda team ji loina phajabanina mi makhong ni khong ni sangadam nati ball du ne abangon chandoise post sangadoi ji kaino ball du ne sangadam ne akhoi madam punamata akhoi ball ji yengadam ne ba mi chi ball puri magi nang ji azum lei yengadam ne ba aduna ball ji am komna yengaba yam to yengaba yam section ni yengbudi madu kadam ji ama ball ji ma ngauthong ngai chance yang wang lei Juvenile Club Tera Sapam Lairak Taret Suba Late S Amuba Singh Football 6-a-side Men's Open Football Tournament ki League match amada mai pakre Youth Bright Star Club Tera Sapam Lairak Nongmai Them Laikai na Sinduna Club asigi sanabungda ngasi ayuk sanaki ba tournament asigi ahanba league match amada 4 young star Sapam Lairak laktabadagi match edu BS Enterprises Hairangoi Thongna walk over funkibani Tournament asigi ngasi nungthil sanaki ba ani suba liktana Juvenile Club Tera Sapam Lairakna Bisnupur District ke team ama oiriba TFC na Chaubu Panjal Nipan Mangada Maithiba Pikhi
मैच असिदा माई पाख्रबा जुवेनाइल क्लब तेरा सापम लरक की सानरोय विज्ञानंदना पांजल मरी न्यूटन ना पांजल अनी अदुगा अबुंग अमदी संजोय अनी ना पांजल अमममगा चंसिनखिबनी एस धनवीर की सेंथंग मखादा चथरकलिबा टूर्नामेंट असिगी विनर दा ट्रॉफी गा लोइनना लुपा लिसिंग कुंट्रा अदुगा रनर्स अप तना ट्रॉफी गा लोइनना लुपा लिसिंग कुन की मना मथुम सिंह थमली हयेंग मखा ताबा टूर्नामेंट असिगी लीग मैच अनी सानरगनी अनी सुबह लमलाई केंद्र विलेज वाइज मेंस ओपन 7-a-side फुटबॉल टूर्नामेंट बीएसएफ लमलाई पोस्ट माई पाखरे लमलाई स्टूडेंट आइडल क्लब लमलाई की सानबुंगदा टूर्नामेंट असिगी ngasi सानखिबा तरुक सुबह लीग मैच अमदा एफसी लमलाई अमदी वाईवाईसी योरबुंग अनिना मैच की अपीबा मतमदा पांजल अमत चनबा ngamdana मैच अदु ड्रॉ ताखिबनी टूर्नामेंट असिगी तरेत सुबह लीगतना बीएसएफ लमलाई पोस्ट ना यूएफसी लमलाई बु पांजल मरी अमदा माइथीबा पीबा ngamखिबनी एफसी लमलाई ने सिंधुना चथरकलिबा टूर्नामेंट असिदा टीम तरागनी पाना सरुक यारी हयेंग टूर्नामेंट असिगी मखा ताबा लीग मैच अनि सानरगनी हाइना ऑर्गेनाइजिंग कमिटी की चेरोल अमना खंगलकली मरी सुबह थिंगुजम ओंगबी ngangbी देवी मेमोरियल फुटबॉल ट्रॉफी दा एएससी अकामपात अमदी एनवाईटीआईसी ओक्रम चुथेक अनि माई पाखरे इम्फाल ईस्ट के मनुंग चन्ना लेबा सोशल वर्कर्स कांग्रेस खोंगमन जोन 4 न सिंधुना क्लब असिगी सानबुंगदा चथरकलिबा टूर्नामेंट असिगी ngasi सानखिबा मंगा सुबह लीग मैच अमदा एएससी अकामपात की सानरोय सनाथोय अमदी अनिल अनिना चनखिबा पांजल अनि अदुना एसडब्ल्यूसी खोंगमन बु पांजल अनि शिनोदा माइथीबा पीखिबनी टूर्नामेंट असिगी तरुक सुबह लीगतना एनवाईटीआईसी ओक्रम चुथेकना बीपीवाईसी बासिखोंगबु पांजल अनि अमदा माइथीबा पीबा ngamखी मैच असिदा माई पाख्रबा एनवाईटीआईसी ओक्रम चुथेक की पांजल अनि अदु अजय अमसुंग रंधन अनिना चनखिबनी थिंगुजम ओंगबी nganbi देवी मेमोरियल ट्रस्ट की सेंथंग मखादा चथरकलिबा टूर्नामेंट असिदा फुटबॉल टीम मरीना अथोय एहन तानबगा लोइनना था असिगी कुनमरीदा टूर्नामेंट असिगी मखा ताबा लीग मैच अनि सानरगनी तरामाथोय सुबह तेलौ जॉइंट कोऑपरेटिव फार्मिंग सोसाइटी लिमिटेड ट्रॉफी लमलाई केंद्र विलेज वाइस मेंस ओपन 7-a-side फुटबॉल टूर्नामेंट वाईएसडब्ल्यूसी साबुंखोक अमदी एफसी तेलौ बीना माई पाखरे हाइरी ngasi तेलौ सोसाइटी ट्रॉफी न सिंधुना ईस्टर्न यूनाइटेड स्पोर्टिंग क्लब तेलौ की सानबुंगदा सानखिबा टूर्नामेंट असिगी अहानबा लीग मैच अमदा वाईएसडब्ल्यूसी साबुंखोकना एसपीवाईसी सैजांगबु पांजल अहुम अनिदा माइथीबा पीखिबगा लोइनना अनि सुबह लिगतना एफसी तेलौ बीना एनएसए नोंग्रेन पांजिल अहुम अनिदा माइथीबा पीबा ngamखिबनी ngarangdagi haukiba tournament asida team kunna saru yabaga loinana hayeng tournament asigi makha taba league match ani sanaragani haina tournament asigi organizing secretary na thadorakpa cherol amana khangalagli A. Pratap Singh Memorial MU Inter-College Men's Football Tournament da United College Chandel, KP College Hiangthang amadi MB College Konung Mamang ahum mai pakre. ngasi tournament asigi ahanba match atuda United College Chandel na Moirang College Pupanjil amasino da maithiba piba ngamkhibani. Chatharakliba tournament asigi anisuba match da KP College Hiangthang na DM College Arts Pupanjil ahum amada aduga ahum suba match na MB College Konung Mamang na Biramangol College Sawungbung Pupanjil ahum amada maithiba pikhibani. Manipur University Sports Committee gi mityeng makhada Biramangol College Sawungbung na sinduna college asigi sanabungda knocked out basis da pangthokliba फुटबॉल टूर्नामेंट असिदा कॉलेज तरा मरीना सरुक यारी हयेंग टूर्नामेंट असिगी सेमीफाइनल मैच अनिमक सानरगनी. All Manipur Traditional Belt Wrestling Association na cherol amada sanaroi singidamak ban komthok binaba appeal tawrakli. Lakliba April ki tang kun ganipan dagina kuntra fauba Pune da pangthokadoriba 5th NTWFI Traditional Belt Wrestling and Pancration National Championship 2015-16 da saru yaruna bagidamak Manipur gi team lakliba tang kun go humdoida Imphal thadoklagani. Maram asina ban kauriba miyoi singna sanaroi singidamak ban komthok binaba cherol asina hairi. Tongbram Subol Memorial Veteran Cricket Tournament ta Nauria Pakhang Lakpa Sporting Association kha Imphal mai pakre. Ngasi Manipur Veteran Cricket Association Sinduna Langthabal Public Ground da sanakiba league match amada Imphal West Veteran Cricket Club na toss
ngamduna betting hana sanakibada apiva over kuntrada wicket nipan turaga run chamaga kuntra taruk khak lawba ngamki masigi paukhumda ani suba betting sanakiba Nauria Pakhanglakpa Sporting Association kha Imphal na over kunga mari ga ball anida wicket mari turaga mai pakpagi run chamaga kuntra taret adu lawkhibaga lonena match asi wicket tarukta mai pakhibani मैच असिदा नाउरिया पाखंगलाकपा स्पोर्टिंग एसोसिएशन खा इम्फाल की बैट्समैन सोमरेंद्रो न रन होमफुगा मरी लौदुना मैन ऑफ द मैच ताखी टीम निपान सरू यादुना चथरकलिबा टूर्नामेंट सिगी हयेंग सानगदब लीग मैच अमदा DSU क्वाकैथेल अमदी मॉडल क्लब चिंगा मखा टीम A अनिना लंबा तौनरगनी अरोइबदा बुलेटिन सिगी हेडलाइंस अमुका हना मियाम द थमजगे रिम्स की हानगी डायरेक्टर ओरंबा शेखरजित यावना मियोय मंगा की मथक्ता CBI ने थांगलखिबा चार्जशीट के हियरिंग लाखलिबा मेगी तांग 19 दा चथरगनी येलहोमी कंजनबा पास तौखिबा बिल अहुमबु एक्ट ओलहनबा स्टेट गवर्नमेंट ना सेंट्रल दा तक्सनबा ngamde हाइना JCILPS ना मराल सिरकली ओजासिंग ना मथौ मसक खंगना ताकपी तंबीरबदी लमदमसिदा अफबा एजुकेशन सिस्टम लैहनबा ngamgani हाइना एजुकेशन मिनिस्टर रतन कुमार ना फोंगदोखरे मोइरांगी सब डिविजनल ऑफिस ता नेशनल फूड सिक्योरिटी एक्ट की कार्ड येंथोकपदा इरांग थोखरे अमसुंग के कृपाता लैबा द ग्रेट जून अपराइजिंग मेमोरियल कॉम्प्लेक्स की फिबम हंगोइनिंगाई ओइबा माओंगदा लैरे